Hello ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯤꯃꯤ ꯉꯧꯕꯅꯦꯕꯀꯣ ꯑꯩꯅ ꯉꯧꯕ ꯑꯣꯏꯅ ꯆꯥꯔꯁꯦ ꯑꯗꯨꯒ ꯁꯤꯗ ꯌꯦꯔꯨꯝ ꯂꯩꯔꯦ ꯆꯥꯛ ꯑꯇꯩ ꯀꯩꯁꯨ ꯌꯥꯎꯗꯦ ꯁꯂꯥꯗ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯍꯧꯔꯁꯤ ꯌꯦꯔꯨꯝꯁꯦ ꯀꯔꯤ ꯍꯥꯟ ꯆꯥꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯍꯥꯟ ꯈꯔ ꯆꯥꯒꯦꯀꯣ ꯁꯤꯡꯖꯨꯁꯦ ꯉꯧꯕꯅꯤꯅ ꯀꯩꯝ ꯉꯥꯔꯤ ꯀꯩꯀꯥ ꯑꯝꯇ ꯌꯥꯎꯗꯦ ꯎꯝ 하나 먹어보자. 이거 아. 어? David. Thì đúng rồi. Nó chưa đâu vậy? Em hỏi.
Rồi. Không biết.
ꯃꯌꯥꯝ ꯌꯥꯝ ꯊꯤ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯥꯏ